ꯃꯇꯝꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯙꯧ ꯑꯅꯤꯕꯨ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯏꯪ 2023 ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 14 ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ CMAT ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯤꯝ ꯃꯈꯥꯗ ꯃꯩꯇꯩ ꯏꯟꯗꯤꯖꯤꯅꯁ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯤꯇꯥꯁꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯊꯧꯒꯜ ꯊꯪꯍꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ꯫ ꯊꯧꯒꯜ ꯊꯪꯍꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯀ꯭ꯂꯣꯖꯤꯡ ꯐꯪꯁꯟ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯣꯖꯥ ꯀꯦ ꯁꯅꯥꯊꯣꯏꯕ ꯁꯔꯃ ꯄꯗꯃꯁ꯭ꯔꯤ ꯗꯥꯏꯔꯦꯛꯇꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯃꯅꯤꯄꯨꯔ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯕꯨ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯒꯨꯔꯨ K.H. ꯁꯨꯔꯆꯟꯗ꯭ꯔ ꯃꯩꯇꯩ ꯗꯥꯏꯔꯦꯛꯇꯔ ꯃꯤꯇꯥꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤꯕꯨꯁꯨ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯖꯤ ꯙꯔꯃꯗꯥꯁ ꯁꯔꯃ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨꯁꯨ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯣꯖꯥ K.H.S. ꯁꯅꯥꯍꯜ ꯔꯤꯇꯤꯌꯔꯗ ꯍꯦꯗ ꯃꯥꯁꯇꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯦꯟ ꯄ꯭ꯔꯁꯤꯗꯦꯟꯠ NLM ꯀ꯭ꯂꯕꯕꯨꯁꯨ ꯐꯝꯐꯝꯂꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯌꯦꯡꯁꯤꯟꯕꯤꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯤꯇꯥꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯆꯠꯊꯖꯔꯛꯄ ꯋꯥꯔꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥꯁꯤꯡꯅ ꯃꯩꯔꯥ ꯆꯨꯈꯠꯄꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯡꯕꯨ ꯊꯧꯔꯝ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯃꯨꯇꯨꯝꯕꯝ ꯀꯤꯡꯆꯟꯗ꯭ꯔ ꯃꯩꯇꯩꯒꯤ ꯄꯦꯅꯥ ꯁꯩꯁꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫
orang lokuni tiba pulau pada pondasi layo uning tunggu kang lawada kang desai hasina pundi pungai ma yayu sindi sindawa sajang dau sajang lamai Libana pau pau ilong sikana sindang long agri nang nakulo yo keso nang pau agri naga keso pau inang samay yawa mang pau na mandawang na sayong Malam lamnin malam apa day lamnin lam lam siya siya kon video siya ibu lain daw ibu pun lain ibu daw ibin daw siya han daw manatin hajaran na itu kangin na lain ibu siya han lain pwede sa sapawan tin hamana han daw tin
Sina siu ibu lain thau di man bari mapur na pari na kaya asi pang thuk jari ba thoram asi au ba dai loi ba phawati ta ba ka de pina bi kumja kumja kuri asi pang thuk jari ba sium kumja kumja kuri pang thuk pang ba pina bi siu ga lo khada Hadna hana kurum jari raga napa yuang wasilai nombar Wangin mitu mangar mentara thawal lang jaba Hai hana sayo ba haya hana sayo itam jari Hai kawari ipan haya kawari mani Hai sasu hayani haya sasu hai haya Thagatsari Ozabu Thauram Pareng Makha Chathajarappada Welcome and Keynote Address Pibinaba Secretary Vidasi Oza Herojin Mangangpu Nolongna Ningsingjari Ahanumatada lamdam sibu kombiriba iboda ubedya anibu ngasi koina pangthok chariba closing function 20 days workshop cum production thoban thangai haina mingthonba thoram asibu tikta kaidaba madi asui ngam yaudaba pinabiyu haina kurumjari ahanumatada numit kunni chukna chathajarapa workshop cum production Thoban Thangai Haina Mingthongba under the scheme of Chief Minister Artist Singi Tembang CMT Directorate Art and Culture Government of Manipur ki makhada Meitei Indigenous Thangta and Culture Institute na sinjaduna numit kunni chukna aikhoina Thoban Thangai Haina Mingthonba si takpi tambirakpani ngasi loisenbagi thoram Nasigi Chief Guest ki phampham langda lengsingbiriba mingoina hankacharabada Guru ki Sanathoiba Sarama Padmasiri Director Hoyalalong Manipur Thangta Cultural Association Ozabusu Mitasi ki mahu sinjaraga taramna okpaga loinana ikai khongnaba uchari President ki phampham langda lengsingbiriba mingoina hankacharabada Guru ki Surchandra Maitai Manipur State Kala Academy Awardees Director Meitei Indigenous Thangta and Cultural Institute Ozabusu Taramno Sebagaloinana Ikai Khonnabu Uchari Guest of Honor ki phampham langda lengsingbiriba mingoina hankacharabada Oza KAS Chanahan Singh Retiar Headmaster Government of Manipur and President Naharo Lamjing Merak Club Kongba Khitri Laikai Ozabusu Taramno Sebagaloinana Ikai Khonnabu Uchari Nasigi guest of honor ki phampham langda lengsinbigadaba hoji lambida laiba Oza mingoin hankacharaba Ji Dharamada Sharma Joint Director Art and Culture Government of Manipur Ozabusu Taramno Sebagaloinana ikai khomnabu useri loinana aikhoigi organization atopatagi lengbirakliba Oza Singh amadi artist Singh Laikai sigi ahalaman Barumapang imay bin punamak subsanjaraga mitasi ki mahu sinjaraga taramna okpagaloina na ikai khomnabu uchari ngasi aikhoina pangthok chariba Thoban Thangai haina mingthonba numit kunni chukna chathajarapa workshop asi aikhoigi Guru mingoina hankacharabada Guru K.A. Surchandra Maitaina aikhoigi mitasigi oiba anova production CMT ki makhada tawjaba project amani
ngasi aikoina paikasariba thoban thangai haina mingthonba thang haiba si aikoigi jagoi gi format ta thang amasung chungboi pairaga panthoibegi sago lauraga ngasi aikoina utkadoriba thoban thangai haina mingthojaba adugumlaba thang tagi oiba demonstration ama oigadoini aduna aikoina tapi tambirakpa oza singnadi yamna mamut tana tapi tambi adubu artist singnasi aikoigi thang tagi artist sing hada oibanina horen jagoigi to jagoigi step khara yawdu ketang soi kibalan kiba yawrusu khwai timbiriba punamakna anoba aikoigi puthokjaba production ni haina miyamna ngapigani aikoina puthokjariba thoban thangai haina mingthonba ase Manipurda leiriba thangta sangsan singna ayamba puthokpikraba adugumlaba haiphet manaba jagoi da thang haiba asingasi ozalai guru singna yamna utpikhare adubu aikoina masigi matau tamjaraga aikoina jagoi gi prometa thangta asi amtan uthokpa yabra yengse haiduna akoigi guruna takpirakpadagi aikoina CMT da project tawjabani laibak phadana CMT na selection tawbiraktana aikoina numit kunni chupna aikoi workshop asi pangthokjabani aduga loinana aikoigi thangtagi sangstan asida aikoina horen jagoigi oiba item khara uchegani Manipuri classical dance amadi folk na chingba aikoi khara uchegani yamna nungaiba amana aikoigi pikliba angang sahi tara sudriba angang singi oiba aikoina mamangda 45 days workshop tawjaraga aikoigi oza ke somoji ki makhada aikoina nasom haina mingthonba amasu aikoina mitasina numit nifu mangani chupna workshop tawraga nasom haina mingthonba amasu koina puthokjaki ngasi maksu aikoigi closing function asida khudung chaba lauraga aikoina uchagani hairiba jagoi asi akoigi yamna mitasi gi nauriba students singna pangthokadaba adugumba jagoi ni ngasi yamna nungairibadi akoigi CMT gi na masak khangbiduna mitasi bu masak khangbiduna hairiba project sing asi selection tawdana aikoina karada oirabasu inkhalagaiba satra satri amadi naha singda pijaba message oina thoban thangai haina mingthonba ase pangthokjabaje mitasi gi maikai de kisu CMT bu sinbiriba director art and culture Gabamelo Manipur bu hainingai leitana mitasi gi mabu sinjeraga amukasu thagapa phumthokjari miyam punamapu thagassari Thagassari ozabu makha chathajarappa oina ngasigi athoiba mithumlengi guest of honor gi famfam lamda ningsingbiriba oza KHA Sanahal Singbu wafam khara thambinaba nolokna ningsingjari Kasi Midday Indigenous Tangta Cultural Institute da Sina Namit kunni Jokna Jatharakwa workshop production on Kabul Thangai Aibusigi workshop Sigi production Kabul Thangai Uttaroriba Namisigi calling from Akudi Lekuni workshop Sigi Lucian Bagi Toron Sigi Chief guest ki for the election Biriba Padmasri K. Sharafeba Sharma Director Huyalao Reputang Cultural Association Kaikuna Votari Loinana Mitasigi Director Wina Taupuriba Aigino Stactala Academy Award CDK Subsanders Kaikuna Votari Loinana Marvel Biriba Culture Bu Owning Toward Biriba then Biriba Marua Pangse
ꯑꯗꯨꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯤꯟꯇꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯂꯩꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯊꯝꯖꯔꯣꯏ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕꯁꯤ ꯅꯨꯃꯤꯠ ꯀꯨꯝꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯁꯤꯒꯨꯝꯕ ꯋꯥꯔꯛꯁꯣꯞꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯊꯧꯒꯜ ꯊꯥꯡꯉꯩ ꯂꯣꯏꯅꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯝꯕꯤꯔꯝꯕ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈ꯭ꯔꯕ ꯅꯥꯆꯣꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯎꯠꯀꯗꯧꯔꯤꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯤꯇꯥꯁꯤ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯊꯥꯡ ꯇꯥ ꯈꯛꯇ ꯅꯠꯇꯅ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩ ꯌꯥꯎꯅ ꯏꯁꯩ ꯍꯥꯏꯔꯒ ꯃꯣꯗꯔꯟ ꯁꯣꯡ ꯅꯠꯇꯕ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯣꯛ ꯀꯔꯤ ꯀꯔꯥꯁꯤ ꯌꯥꯎꯅ ꯇꯧꯔꯛꯄ ꯄꯤꯛꯆꯔꯒꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯁꯨ ꯑꯇꯩ ꯑꯇꯩ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯇꯧꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯊꯦꯜ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯇꯧꯔꯤꯁꯤꯗꯩꯁꯤꯗ ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯂꯩꯖꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗ ꯃꯃꯤꯡꯗꯤ ꯃꯤꯇꯩ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯑꯗꯨꯒ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯄꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯏꯖꯝꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯁꯨ ꯌꯥꯎꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯃꯣꯏꯕꯨꯡꯒꯤ ꯑꯗꯩ ꯖꯒꯣꯏ ꯔꯥꯁꯀꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯗꯥꯏꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯃꯁꯤ ꯄꯤꯛꯈ꯭ꯔꯕ ꯃꯤꯇꯥꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯄꯨꯂꯞꯅ ꯄꯨꯟꯁꯤꯜꯂꯒ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯊꯥꯡ ꯇꯥ ꯑꯗꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯗꯥꯟꯁꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯗ ꯃꯩꯇꯩ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯏꯖꯝꯒꯤ ꯂꯩꯕ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯀꯩꯅꯣꯗꯒ ꯄꯨꯁꯤꯜꯂꯒ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯃꯃꯜ ꯌꯥꯝ ꯌꯥꯝꯕ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩ ꯇꯥꯡꯉꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯇꯩ ꯑꯇꯩ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯃꯈꯛꯇꯗ ꯏꯜꯂꯒ ꯆꯠꯄꯅꯤ ꯊꯥꯡ ꯇꯥꯗ ꯏꯟꯈꯤꯕꯅ ꯏꯟꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯣꯛꯇ ꯏꯟꯈꯤꯕꯅ ꯏꯟꯕ ꯀꯩꯗꯤ ꯏꯟꯕꯅꯦꯕ ꯃꯤꯇꯥꯁꯤꯗꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯊꯦꯜ ꯑꯃ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯗꯥꯏꯚꯔꯁ ꯀꯜꯆꯔ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯇꯕ ꯌꯥꯗꯕ ꯄꯣꯠꯁꯤ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯇꯥꯁꯤꯁꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯆꯟꯗ꯭ꯔ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯇꯥꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝꯗ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯇꯝꯂꯤꯕꯁꯦ ꯁꯤꯅ ꯃꯥꯒꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟ ꯐꯥꯎꯒꯤ ꯂꯥꯟꯊꯣꯛꯍꯧꯒꯗꯕꯅꯦ ꯑꯩꯈꯣꯏ ꯖꯒꯣꯏꯗ ꯑꯣꯏꯔꯣ ꯊꯥꯡꯗ ꯑꯣꯏꯔꯣ ꯇꯥꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯇꯧꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯇꯧꯕꯒꯤ PhD ꯇꯧꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯦꯅꯔꯦꯜ ꯏꯗꯨꯀꯦꯁꯟꯗꯨꯒꯤ ꯃꯉꯥꯜ ꯃꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯌꯥꯎꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯇꯝꯃꯤꯕ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯁꯤꯅ ꯁꯤꯁꯨ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯨꯡꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯩꯅꯣꯔꯣꯝꯗ ꯆꯠꯈꯤꯅꯕꯒꯤ ꯄꯣꯠ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯖꯦꯅꯔꯦꯜ ꯏꯗꯨꯀꯦꯁꯟꯗꯁꯨ ꯗꯤꯒ꯭ꯔꯤ ꯐꯥꯎ ꯂꯣꯏꯍꯟꯅꯤꯡꯉꯤ ꯇꯉꯥꯏꯐꯗꯅ ꯑꯗꯨꯕꯨ ꯑꯗꯨ ꯌꯧꯈ꯭ꯔꯐꯥꯎꯗ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟꯁꯤꯗꯤ ꯅꯝꯅ ꯑꯦꯅꯤꯍꯥꯎ ꯑꯩꯈꯣꯏ ꯈꯪꯗꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯕ ꯂꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯅ ꯀꯗꯥꯏꯗ ꯆꯣꯡꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯩꯅꯗꯕ ꯁꯕꯖꯦꯛ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯖꯒꯣꯏꯗ ꯑꯣꯏꯕ ꯌꯥꯏ ꯃꯥꯏꯕꯤ ꯖꯒꯣꯏꯗ ꯑꯣꯏꯕ ꯌꯥꯏ ꯄꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯕꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯇꯤꯆꯔꯗ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛꯁꯨ
culture ꯏꯁꯄꯣꯔꯠꯅ ꯁꯛ ꯇꯥꯛꯑꯦꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯏꯕꯁꯤꯒꯤ ꯃꯊꯛꯇ ꯆꯨꯝꯗ꯭ꯔꯁꯨ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯂꯦꯝꯒꯤ ꯀꯩꯅꯣꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯀꯥꯈꯠꯄ ꯉꯝꯅꯅꯕꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯊꯝꯖꯔꯣꯏ ꯅꯨꯃꯤꯠꯇꯥꯁꯤ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯕ ꯃꯈꯩ ꯃꯁꯛ ꯃꯉꯥꯜ ꯅꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯃꯐꯝ ꯂꯥꯡꯗ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯃꯤꯡ ꯑꯣꯏꯅ ꯍꯥꯞꯀꯠꯆꯔꯕꯗ ꯑꯣꯖꯥ ꯖꯤ ꯙꯔꯃꯗꯥꯁ ꯁꯔꯃ ꯖꯣꯏꯟ ꯗꯥꯏꯔꯦꯛꯇꯔ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨꯁꯨ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯀꯥꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯖꯤ ꯙꯔꯃꯗꯥꯁ ꯁꯔꯃꯕꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯂꯣꯟꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯤꯇꯥꯆꯤꯒꯤ ꯁꯦꯃꯤꯇꯤꯒꯤ ꯃꯈꯥꯗ ꯅꯨꯃꯤꯠ ꯀꯨꯟꯅꯤꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯒꯜ ꯊꯥꯡꯍꯥꯏꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯣꯖꯥ ꯄꯗꯃꯁ꯭ꯔꯤ ꯏꯁꯥꯊꯨꯔ ꯁꯔꯃ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯣꯖꯥ ꯀꯦ ꯁꯤꯕꯆꯟꯗ꯭ꯔ ꯃꯩꯇꯩ ꯁꯔꯀꯥꯔꯒꯤ ꯑꯦꯋꯥꯔꯗꯅꯤ loina guest of honor na mission biro ja KC Shana Hansen retired headmaster loina mang da mission biro ja bol sing no pa si je ka no bai khon jari kan mission je pung tu lu le hong ha so se University of Film Development Society da governor CM tàu bằng chân năng của department na silu ngang khatang pung baro phai da program se final to bire budi to hobi hobi department chân năng hoye thoga matam le ba ko pung hom de woi ba pung mari khare he da loi adada thindo khare na du na thang ku ni ego su thu na kaina sam hajer ro ta se gi project ki kono makhada na sensiam na tiboina हम फजन तौरी यामकन होनरी तुम दूसरा यामकन होनरी कोई की माना अपान चतना लगी स्टेट की ओवर फंक्शन हम तो मशीन याम एक्टिव होने तौरी मागे थांग ता खतना तौरी दमा की स्टेज देख तो ऑर्गेनाइजेशन की ओने उजबदा ऑर्गेनाइजेशन हम लैबदा तंगाई फदबसी ए थांग तौरी थांग खतंग तौर मदुगी ऑर्गेनाइजेशन सी ओगी अतोप मपाल लमद चलक्पा नतैति इवेंटसिंग दा तौरफम मतमदा पुंतु तंग नत्रगदि अतोप तो तंद्रगदि हैद्रगदि परफॉर्मेंस यावबकी खुदों साबसे क्या फगंदे अदुगा खरगा सुना तौसिना ऑर्गेनाइजेशन सिदा हारपदा थांग हारसु मी लेबा प्लस थांग हाइदुबा आर्टिस्टिंग सिना जगोइसु हैबा अमो अदुमाइन तौरा कांदे अखोगी मपाल लमद चलक्पदा
मीसिंगसे यामना लिमिटेड नंबर ऑफ आर्टिस्ट दा मल्टी टैलेंट होइना मल्टी आर्ट फॉर्म सिंगसे हैरेगा चलपा अदुदुना अखोगी ट्रैवल की एक्सपेंडिचर कॉस्ट थागदबा गवर्नमेंट की माइकी देगसु मफम दुदा सिलमगदबा मीसिंगदसु आर्टिस्ट अमोंदा स्किल सुना वैरायटी आइटम सुना हैबसिना मागी लाक्चरपा अदुंबा मैंने लेबनी अदो ताचेरी मसिके कोयते इंडिजिनस कांटा कल्चरल इंस्टीट्यूट के एरोजिना लेतोरगा कन्ना चलाइबा फगी ऑर्गेनाइजेशन सिगे आर्टिस्ट सिंगेना जुदसुम मल्टी टैलेंट होइना मल्टी स्किल तो मगन सेम हैबनिना फगनिना फजन चथरी मपुं फाना चथरी रको तुंदसु मसिगे तौदरबा क्लोजिंगली कुशलकांदा लकदरबा फगी बिजनेस यामना फजना उपिलो दुगा डिपार्टमेंट सेमेटिगी मखादा चीफ मिनिस्टर की आर्टिस्ट टेंबांगी मखादा सेनगी मतें खरगा पिजरिबसिंगसिसु फजना सिंगबिरगा मसिमदेनो हन्ना फंक्शन खुदिमो जजोना हाजेबनी सिगी किनो खतंग नतबिला ग्रांट डिपार्टमेंट ऑफ बिबिरबो ग्रांट से एप्लीकेशंस कयामला मतुंदा स्क्रीनिंग द मसिंग थिंगम द एप्लीकेशंस रिजेक्ट ले होरबनी खंदन ले होरबनी अदुना खलैबो खरसिदा डिपार्टमेंट उजरिबो यामबे यामबो सेंथंग सि मसि ऑर्गेनाइजेशन सिंग द बेनिफिशियरी सिंग द नियम सुमना फजना होनबिरा कांदा तो उधर आर्ट फॉर्म तो आर्ट फॉर्म मैम सिंग सि ऑर्गेनाइजेशन सिंग सिना मणिपुर की कल्चर मसक ताकदा सुबह थौदांग लवी न हाइबेरिदो सिमो ग्रांसना फजना तो बिरा कांदा डिपार्टमेंट एक्टिव होने डिपार्टमेंट आर्टिस्ट को थोड़ा तौदो नते ऑर्गेनाइजेशन आर्टिस्ट ने लेजेरिबा ऑर्गेनाइजेशन मैम दुना तोरपो एक्टिविटीज मैम दुना ने कोई से मणिपुर की कल्चर मैम पान लमदो मसक ता इन हाइबसिंग दुना ऑर्गेनाइजेशन सिंग सुबह थौदांग ले इसे चुमना फजन तो बियो अदुगा हेना प्रमोट संपन्नबा अवसर मेजर भी बहाने की परिंग सी मांगदना चुमना ngakna thamba simasya maroiba koina daka wasi leisure में प्रिंग से ngakpa plus anova creative kai to ya ge have this animal si chang ida animal si tu na to biraga doga matai tu ko ni su department su matung ta pada wan active ne to ro phasa to ro sing si ko su le ko an to jai no to sen jai do na matung ta pada mathang gi ka si to ko tam da na mating ne do ne do na sing to me si punna मणिपुर की कंसु सफल मिलो होना डिपार्टमेंट मदे ऑर्गेनाइजेशन के आगे पुन्ना अपुन्बा खोंजन दुदा चमिन रकांदा थोमाना चमिन रकांदा अपदो है मिनिसी है वापस तो जगा पुन्ना कंप्लीट थागतजरी ओजाबु मथंगा चीफ गेस्ट की फमफम लांदनी सिंबिबा ओजा की सनाथोइबा शर्माबु वहाई खरा थमिनाबा नेमुना निसिंजरी Masi Maitai Indigenous Tham Tayanda Cultural Institute Mitasi Kumba Ketlekai Mit Community Chatrapa Kawal Tangayaba Workshop Asigi Protection Gi Padova Seda Closing Function of Seda Sabya Biliba Sita Extension Biliba Asigi Torombaku K.H. Prasandra Maitai Manipur State Kala Academy Awardee Director Maitai Indigenous Thangsa and the Cultural Institute Poham to the Kai Moksaburana Roksari Matanga Goes of Honorary Common Lambda Vincent Biliba Manipur Sarkar के आर्ट कल्चर की सबूत हवाई सो को भी दिबा दी धर्मदास शर्मा जोइन डायरेक्टरेट ऑफ आर्ट एंड कल्चर गवर्नमेंट ऑफ मणिपुर विश्वविद्यालय इकाई को उत्सव को जोइन ना मनुसरी पतंगा के सनाल सिंहो रिटायर्ड हेडमास्टर गवर्नमेंट ऑफ मणिपुर एंड द प्रेसिडेंट नारोन लमजिंग मैरा क्लब
오자부수 이까이 군업사벌로는 노력설이 원래는 시기 돌아오면서다 행신 비리가 남담 시기 상나라와 오자신 구루신 아티스팅 하마디 노로방 과이 부익구수 향나 이까이 군업사벌로는 노력설이 노래나 시기 돌아오면서 고벌 동나와 냉비력리바 내세 메디아기 미오이신 구수 향나 이까이 군업설이 마디 노력설이 메시 미타시나 thang ta bu kan ko na thang ta amadi manipur jagoi ani si gi sida kimpham moiraga thok thang ta to jagoi na ano ho production na buthoi ba si yamna ngoi jaba aduga yena su tung koi na paba lam am jang la pagi khongjang ama oi gane ha ge ta jabali jai ado konna video su yam le ko khoi na khali ado amana manipur sarkar na Art and Culture Department of Khada Chief Minister Tengbang Maidna Adi Anova Jit Paliba Sarkar Sigi Prokiva Matamdagi Haitare Adi Mabang Lamba Honorable Chief Minister Ken Biren Simona Artisting da Ayan Biyang Tambiraga Tonganba Scheme Mama Putopina Chief Minister Tengbang Haraga Hana Matil Biren Lafiba Yamdagi Kangong Hongba Sowa Kongtang Mukirna, artist in the Amzal, Matin Bibirapa, although Masi of Satan Lai, Madam Tengbang in Makada in the sea, Itashina, Mitkunigi, Tang, the workshop of the workshop, Tawal Sigi, from University. Masi Yam Pavani, Matam Mamadadi, Art and Culture Department, Sina, Piramashindang Nasi, Yam Song Piramusungam Day. Matam par no sarkar sing aduna su adi tangai padaba tawdiya da moina adi agriculture department se ya asoba department ma moina ubidaba ya apik department ma moina lorum ba do ba ma ka na odilda na ngeli thana jare adubu major department of agriculture se wona honora ko tamda adi khamong hongba scheme kaya ma manipur sarkar na ano sarkar la pare takal ki basi machine na bejo department no wala pare yamno so moti ngo boy ha basi ko paujai loina na ko ki thang ta isi ko adum khanna ran ne na ngam sanna na adi mapam buding makta tongan ba function ke ada haida la abni haida la everything adu su Ekona, loina ba sala ma khangjer ma tane han lojera ka wasigi manung dale basisu ya wayam lidang panjarani madudi manipur gi thang ta le lusi masi khoi lai hatak te hai tare mi lai samari utam dagi maru le khoi gi hallaman lai lu jing sor thajaba thamaga khoi gi kadi society si simapuni na khoi gi lepa si simapuni na soyang chenna thajana thamai adu marmoidna thang ta bi sormune khali adu mase lai sing na param ba su kulai ni lai sing gi khom kot pa koi gi di mayam do movement mayam sing kom koi gi mayam lo na thang ta si le koni hai na guru sing thajan ra long ga ri adu na maram moidna masi so ko na thang ta bi sormune na lo ro na na ri sini adi ekona lan chamuda lai ru alaman sing na param thang si makoina Yo pakang magi magi masak magi magun da mo ni yawe kana kanjaraga yudo pakang mo hena khallaga masi puja ta ira tawni thamma matamda thangi thambam mas khum jana thami asenga mang samadana ba thang sala sinana ba isa kana thang sala kum matamda thangkum jauna sai lan chanur su thang ji thangkum da hanjarna thamma matamda haying ba amawaina thanggo tumhun magi summagi mai laron tilo adogi mo thangadu thangkum ni sanamda da thangdu hokopagi laron tilo na changba kaya loina na yam section alam china makoi mapun chido thang ta na kan ni dori bani haina yam section sandar ni adogi adumai to na laiba sandar bi aduna maram moraga
ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯁꯦꯝꯃꯛꯄꯗ ꯊꯥꯡ ꯇꯥꯁꯦ ꯃꯁꯤ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯁꯛꯁꯦ ꯌꯥꯎꯅ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡ ꯇꯥ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯖꯒꯣꯏ ꯂꯩꯔꯤꯕ ꯅꯥꯠ ꯁꯪꯀꯤꯔꯇꯟꯒꯤ ꯂꯩꯔꯤꯕ ꯑꯗꯩ ꯐꯣꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯊꯥꯡ ꯇꯥꯁꯦ ꯃꯁꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯎꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯕꯗ ꯐꯝꯕꯥꯜ ꯊꯥꯡ ꯁꯥꯔꯒ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯆꯍꯤ ꯑꯃꯒꯤ ꯂꯥꯟꯒꯤꯗꯃꯛꯇ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯅꯕ ꯍꯥꯏꯗꯅ ꯀ꯭ꯋꯥꯛ ꯀꯟꯕꯒꯤ ꯊꯧꯔꯝꯗ ꯄꯅꯥ ꯃꯔꯤ ꯈꯧ ꯁꯥꯕ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯏꯁꯣꯔꯕꯨ ꯇꯥꯏꯅꯕꯒꯤ ꯊꯥꯡ ꯇꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯇꯥꯏꯅꯕꯒꯤ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯇꯥꯏꯅꯕꯒꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯅꯕꯒꯤ ꯊꯧꯒꯜ ꯇꯧꯏ ꯄꯅꯥ ꯃꯔꯤ ꯈꯧ ꯁꯥꯔꯤꯁꯤ ꯆꯨꯝꯅ ꯌꯦꯡꯕꯗ ꯐꯖꯕ ꯃꯥꯒꯤ ꯑꯥꯔꯠꯐꯣꯝꯗꯨꯒꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯨꯡꯗ ꯀꯣꯔꯤꯕ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯆꯍꯤ ꯑꯃꯒꯤ ꯂꯩꯄꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯑꯗꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯛꯆꯦꯟ ꯄꯨꯛꯆꯦꯟ ꯇꯤꯟꯅꯅ ꯌꯨꯅꯤꯇꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯩꯄꯥꯛ ꯑꯁꯤ ꯍꯥꯏꯗꯤ ꯌꯦꯡꯅꯕꯗ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯣꯝꯗ ꯁꯥ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯗ ꯂꯩꯕꯥꯛꯀꯤ ꯌꯨꯅꯤꯇꯤꯁꯤ ꯀꯥꯏꯍꯟꯕꯤꯒꯅꯨ ꯁꯥ ꯂꯥꯟ ꯉꯝꯍꯟꯕꯤꯌꯨ ꯂꯥꯏꯔꯦꯝꯕꯤ ꯁꯥ ꯂꯥꯟ ꯑꯗꯩ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕ ꯊꯧꯅꯤꯖꯕꯅꯤ ꯄꯅꯥ ꯃꯔꯤ ꯈꯧ ꯁꯥꯔꯤꯁꯤ ꯑꯗꯨꯅꯅꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯧ ꯁꯥꯕ ꯃꯇꯝꯗ ꯂꯥꯟꯕ ꯌꯥꯗꯦ ꯁꯣꯏꯕ ꯌꯥꯗꯦ ꯁꯣꯏꯔꯒꯗꯤ ꯁꯥꯔꯤꯕ ꯁꯥ ꯇꯦꯟꯕꯥꯜꯂꯤ ꯑꯗꯨꯒ ꯂꯩꯄꯥꯛ ꯅꯤꯡꯊꯧꯕꯨꯁꯨ ꯐꯠꯇꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯥꯡ ꯇꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯉꯥꯛꯄꯗ ꯑꯗꯒꯤ ꯂꯥꯏ ꯇꯤꯟ ꯇꯥꯏꯅꯕꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯔꯣꯏ ꯈꯥꯡꯉꯤꯕ ꯈꯨꯜ ꯑꯃꯒꯤ ꯑꯋꯥ ꯑꯅꯥ ꯉꯥꯛꯊꯣꯛꯅꯅꯕ ꯍꯥꯏꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯆꯤꯟꯖꯥꯛ ꯄꯤꯔꯒ ꯃꯈꯣꯏꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯃꯍꯟꯐꯝꯗ ꯂꯩꯖꯈꯤꯅꯕ ꯆꯥꯍꯣꯡ ꯉꯥꯍꯣꯡ ꯄꯤꯕꯤꯔꯅꯕ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯊꯥꯡ ꯇꯥ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯕꯛ ꯑꯗꯒꯤ ꯁꯤꯅꯆꯤꯡꯕ ꯃꯥꯏꯕꯤꯅ ꯇꯧꯏ ꯑꯗꯨꯅ ꯊꯥꯡ ꯇꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯒ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯤꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥꯗ ꯃꯁꯤ ꯀꯟꯅ ꯊꯥꯅꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅꯁꯨ ꯌꯥꯎꯏ ꯃꯁꯤ ꯁꯥ ꯂꯥꯟ ꯑꯃ ꯂꯥꯟꯒꯤ ꯈꯛꯇꯃꯛ ꯑꯗꯒꯤ ꯁꯥ ꯊꯥꯅꯕꯒꯤꯗ ꯅꯠꯇꯅ ꯑꯗꯩ ꯍꯤꯔꯝ ꯀꯌꯥꯗ ꯃꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯁꯥꯒꯣꯟꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀ ꯁꯥꯒꯣꯟꯅꯕ ꯑꯥꯔꯠꯐꯣꯝ ꯑꯃꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯡ ꯇꯥꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯗꯤ ꯀꯔꯤꯕꯨ ꯊꯥꯡ ꯇꯥꯗ ꯊꯦꯡꯒꯧ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯇꯥ ꯄꯣꯛꯁꯔꯝ ꯍꯥꯏꯕ ꯂꯩꯔꯤ ꯑꯗꯒꯤ ꯊꯥꯡ ꯍꯩꯔꯣꯜ ꯂꯩꯔꯤ ꯑꯗꯒꯤ ꯊꯥꯡꯒꯤ ꯊꯥꯡꯕꯤ ꯍꯥꯏꯕ ꯂꯩꯔꯤ ꯑꯗꯩ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯡꯅꯝ ꯊꯥꯡꯆꯦꯠ ꯑꯃꯅꯆꯤꯡꯕ ꯊꯥꯡꯒꯤ ꯃꯔꯣꯟ ꯀꯌా ꯑꯃ ꯂꯩꯔꯤ ꯁꯤꯗ ꯅꯠꯇꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯑꯔꯥꯝꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯂꯩꯔꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯊꯥꯡ ꯇꯥꯁꯤꯅ ꯂꯩꯄꯥꯛꯁꯤ ꯉꯥꯛꯂꯛꯄ ꯃꯇꯝꯗ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯍꯥꯞꯀꯠꯂꯛꯈꯤꯕ ꯄꯨꯊꯣꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔ ꯌꯥꯝ ꯁꯥꯒꯣꯟꯅꯔꯒ ꯊꯥꯖꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯑꯥꯔꯠꯐꯣꯝ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯟꯕꯤꯔꯤꯕ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯊꯪꯉꯥꯏ ꯍꯥꯏꯅ ꯂꯧꯈꯠꯄꯤꯕ ꯀꯩꯇꯥ ꯑꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯌꯥꯝ ꯃꯆꯪ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯅꯨꯡ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗꯁꯨ ꯆꯠꯇꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃꯅꯤ ꯁꯪꯁꯊꯥꯟꯁꯤꯅ ꯃꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯊꯥꯡ ꯇꯥꯒꯤ ꯊꯧꯒꯜ ꯊꯪꯉꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯂꯝꯗꯝ ꯄꯟꯕꯤꯔꯤꯕ ꯏꯁꯣꯔꯐꯝꯗꯁꯨ ꯅꯤꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯇꯪꯒ ꯄꯟꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯔꯤꯕꯁꯤ ꯀꯔꯤꯅꯣꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯣꯗꯔꯅꯥꯏꯖ ꯇꯧꯅ ꯍꯥꯞꯆꯤꯟꯗꯕꯁꯨ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯒꯠꯅꯕ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯒꯨꯔꯨ ꯁꯤꯁ꯭ꯌ ꯄꯔꯝꯄꯔꯥꯒꯤ ꯆꯠꯅꯔꯛꯄ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯌꯥꯝꯅ ꯂꯨꯅ ꯊꯝꯕꯤꯔꯝꯕ ꯈꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯧꯕ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯥꯝ ꯂꯥꯏꯅ ꯂꯧꯗꯅ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯇꯨꯡ ꯀꯣꯏꯅ ꯊꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯗꯨ ꯍꯦꯛ ꯇꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯘꯔꯅ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄ ꯄꯣꯠꯇꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯈꯤꯅꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯗ ꯊꯝꯕꯤꯔꯝꯕ ꯑꯣꯖꯥ ꯍꯥꯏꯗꯤ
ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯂꯨꯅ ꯊꯝꯕꯤꯔꯝꯕ ꯊꯥꯡ ꯇꯥꯒꯤ ꯈꯣꯡꯂꯣꯟ ꯈꯨꯠꯂꯣꯟ ꯃꯥꯒꯤ ꯊꯥꯡꯍꯥꯏ ꯂꯛꯍꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯃꯨꯞꯃꯦꯟ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯃꯤꯡꯒ ꯀꯣꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯛꯁꯣꯞ ꯑꯁꯤ ꯌꯥꯎꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯆꯨꯝꯅꯒꯤ ꯃꯇꯝ ꯈꯔꯒꯤ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯇ ꯌꯥꯎꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯨꯝꯍꯩ ꯑꯣꯏꯅ ꯊꯣꯛꯄꯗ ꯌꯥꯎꯔꯝꯕ ꯅꯠꯇꯕ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯖꯒꯣꯏꯒꯤ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯏꯉꯩꯗ ꯇꯝꯕꯤꯍꯧꯔꯒ ꯍꯦꯟꯅꯁꯨ ꯃꯈꯥ ꯇꯥꯅ ꯇꯝꯕꯤꯔꯒ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯈꯪꯍꯜꯂꯧꯅꯕ ꯇꯝꯕꯤꯔꯝꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯣꯖꯥ ꯍꯥꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯊꯥꯛꯇꯨꯗ ꯃꯈꯣꯏꯁꯨ ꯂꯥꯛꯑꯒ ꯆꯦꯛꯁꯤꯟꯅ ꯍꯥꯟꯅꯒꯤ ꯂꯥꯏꯔꯤꯛ ꯆꯠꯅꯕꯤꯁꯤꯡ ꯃꯥꯡꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯊꯝꯃꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯔꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯁꯤꯒꯤ ꯇꯧꯖꯔꯤꯕ ꯒꯤꯇꯥꯁꯤꯒꯤ ꯇꯧꯔꯤꯕꯁꯦ ꯉꯁꯤ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯅ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯌꯦꯡꯉꯒ ꯋꯥꯛꯁꯣꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯈꯥꯗꯒꯤꯁꯨ ꯍꯥꯏꯗꯤ ꯁꯦꯟꯊꯪ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯦꯡꯉꯒ ꯊꯥꯗꯕꯤꯔꯒ ꯍꯦꯟꯅ ꯐꯕ ꯆꯥꯎꯈꯠꯄ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯥꯐꯝ ꯈꯨꯗꯤꯡ ꯊꯝꯖꯔꯒ ꯑꯩ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯔꯝꯂꯕꯒꯤ ꯇꯨꯡꯗ ꯊꯧꯔꯝ ꯃꯄꯨꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯣꯖꯥ ꯀꯦ ꯁꯨꯔꯆꯟꯗ꯭ꯔ ꯃꯩꯇꯩꯕꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯆꯪꯅ ꯆꯠꯊꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯤ ꯃꯔꯣꯜ ꯂꯣꯏꯁꯟꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯗꯥꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯖꯔꯤꯕ ꯄꯗꯃꯁ꯭ꯔꯤ ꯀꯦ ꯁꯅꯥꯇꯣꯝꯕꯤ ꯁꯔꯃꯕꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯗ जी धर्मादास शर्मा जॉइंट डायरेक्टर आर्ट एंड कल्चर गवर्नमेंट ऑफ मणिपुर यामना थबक चिन्बा कोई फंक्शन अमा गवर्नर यावो फंक्शन अमदा तौबिरगा लोइबोय लोइदबोय तौरगा कोइसि यावबि यादेन नंजन बिरिबा जा कोइ साबो आयाना काइ कुमना बसरी मथंगा लेकाय सिगि आइगि यंबुंग KSI Sanan Singh, retired headmaster, Government of Manipur, Amasong Nahal Makjungrati, President, Uliba, Busui Hakna, Rumjari, Tanta, Sequity, Leshem Makpada, Tang, Ta, Jagoi, Ese, Adum, Alamans in the Yaude and Tapide, Yogi Yaudu, Mali, Format Mamdani, Apoy Leshem Makpadaki, Lady PMC. थांग तासे असेंग बगी मागे रियलिटी होइबा हौदगी लोइबा काय बियादबा कोइगी मरम खदि लै थांग दि कमाय तन हाइगदकेना अंबसेस्ता आदा अदुम मया माइ फॉर्मेट से कायदना कोइ दुम थंजै असिदगी तोंगानबा कोइ परफॉर्मेंस की करिगी मॉडिफाई तौरपनि अदुगा अमना कोइना इकुइ कुइदना तोक्सग्रबा लासो मैना अखोइगे अंगाम मचा मचा सही मंगा सौना साब जगोइनी मासिगी जगोइसे कोइगे मास्टर मायांग हाइबम लैते पांग हाइबम लैते दिगे मैते हाइबम लैते अपुनबा मायाम पुन्ना पुंजलगा कोइगे भारत बस्ता लैबा कोइ इंडिया दा लैबा मेपुंग खुदिमक अमतनी हाइबकी कनोनी पीबा थेमनी मसे कोइना उसेरिसी अदो आई केसिसु हेना कन्ना क्या नांजरोय अदो कोइगे आर्ट एंड कल्चर ना कोइगे सेंथंग बेबी तौरिसी सेंथंग बेबी जगदे कोइ काइ तौने कोइ पिसा लैबना के गवर्नमेंट की एम्प्लॉई मो ओइसनते अदोना वासी कर बेबी से सिजु याम कोनबा चाते नते
अदगी ममांग पांगिबा ऑनरेबल चीफ मिनिस्टर माना कोई आर्टिस्ट के पेंशन स्कीम ममा पीबी मदसु याम कानी अदो थांग ता पुंग मिसे जगोई होनाबाई से कोई चला है लगा तबिया थबंग नती आने मा फंक्शन लमा सकपदा ड्रेस दो ये तुम न पोलगा सकपदे तु हे यादवा मतंग अमगुंबा समाइन तवी अदुगा ngasigi da ai bi lekai ki silinau allaman marom mapang mayam amang pambil ba mayam je khoi ki function atau buding ki khoi ki sangsang je yokat ibo na lapi ni sigi da makta ayam na kai kumanong chari ko manjari amasong na khoi ki artist sing guardian sing mayam punamak ayam na ngasigi function je khoi ki isa sing inau sing ni tau bisi yang biro fazana yang biro kya kamai to ge hai do hajar ga mayam puno puno थागतचरी ओजाबु निसिंबिरिबा ख्वाई पुनमकु थागतपा फोंदोकपिनबा मितासिगी सीनियर आर्टिस्ट ओइना लेबिरिबा सलाम मेलोडीना पोट ऑफ थैंक्स थाबिनबा निसिंजरी खुरुंजरी Masih Farmakoro, Tawan Gini, Panba, August Kitarita, Mali, Iran, Numit, Inizia, Kotaruki, Numit Asila, Aiko Yimitasi, Numit Kuniju, Napatok Jaraba, Workshop Production, on Tokon Tangai, Hanamiton Java, Chief Minister, Artist in Gitema, Directorate of Agriculture, Government of Manipur, 2025-26 Ki, Makada, Tok Java, Taromasi Volution Javi, Numit Asida. Lakpinaba haijarubada harau harau achinba kayabu kaithokpiduna thawamsi mapung phamda ajobo thongdang lobiduna lenbiraliba chukeski phampham langda lengsunbiriba oja ke sanathoi Sharma Padma Shri Director Hoel Lagam Manipur Hangda Cultural Association pu thagai perform dokjari amadi President ki phampham langda lengsunbiriba KS Suchandra Maitai Manipuri State Kala Academy Award Director Maitai Indigenous Thangta and Cultural Institute Oza Sibusum Tasigi Makai Dagi Thagat Perform Dokjari Loina Nang Case of Honor Ki Phampham Langda Lengsin Beriba Jidar Mandas Sharma Joint Director Art and Culture Government of Manipur Amadi KSI Sanahal Singh Retired Headmaster Government of Manipur and President and LF Club Oza Niasi Busu Dasigi Makai Dagi Thagat Perform Dokjari Loina Namang Dalexin Biriba Oza Guru Alaman Sata Puna Mapusu Ajin Makaya Kaito Piduna Pavamasibu Mapung Fahan Bibagana Hana Thagat Perform Dokjari Losila Pada Tharamasibu Hobadagi Lolba Fawa Record Lobiriba Press Medasim Busu Itasigi Makai Dagi Thagat Perform Dokjari Aduga Akoigi Mitasida Junior Artist Oina Lebiriba Hanglem Lintoy Amadi Linjemgi Parents Sujit Amadi Thabadobi Parents Asina So Epi Box Ani Atek Tobire Manguna Mapu Kurunjari Thagachari Marathata Honda Kudol Tamzari
ꯄꯥꯡꯊꯣꯛꯄ ꯋꯥꯛꯁꯣꯞ ꯀꯝ ꯄ꯭ꯔꯗꯛꯁꯟ ꯊꯧꯒꯜ ꯊꯪꯍꯥꯏ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯉꯁꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯈꯤꯕ ꯑꯣꯖꯥ ꯀꯦ ꯁꯅꯥꯊꯣꯏꯕ ꯁꯔꯃ ꯄꯗꯃꯁ꯭ꯔꯤ ꯗꯥꯏꯔꯦꯛꯇꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯃꯅꯤꯄꯨꯔ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯕꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ
केस की फमफम लांगदरे सिंबिखिबा ओजा के सनाथोइबा शर्मा पद्मश्री डायरेक्टर हुएल लालों मणिपुर थांगता कल्चरल एसोसिएशन बु सर्टिफिकेट खुदोल तमिनबगिदमक नोलुना निसिंजरी
Case of Honor ki famfam lang da lingsing bikiba oza ki chai sana halbu asi certificate asi kudo tambina ba nolongda lingsing je. Hãy subscribe cho kênh Ghiền Mì Gõ để không bỏ lỡ
Texas Anahal Singh, Retired Headmaster, Government of Manipur, President, NLM Club po certificate sina si Budol, Tambina Pano, Naning Sinjay. Indigenous Thangta and Cultural Institute Mitasina Sinduna Kong Kitrileka Deliver Institute Asigi Sangland and Midkuni Suna Satarpa Togol Tanghai Workshop Come Production Selection Tray Manipurangaki Art and Culture Department CMAT Scheme Gimakada Mitasina Sinduna Pangpiba Tormaduda Oyala Manipur Thangta Cultural Association Director Parmasri K Sanatha Sarma Mitasigi Director KS Sursandra Amasung Engaki Art and Culture Department Joint Director Z Narmada Sarma Sarugaki Workshop Production Aduda Sarugaki Artist in the Tuan Mazago is a cast with key. Hana Mating Gala Kumaya Ludaki Kamongba Asowa Kongtang Lukina Artist Name Song Mating Birupa Adomasi Satanai Aditangma Makadinasi Pitasina the Kuni Tante Workshop Madi Workshop Tolzagoyana Asi Tolzibasi